Kanglaipa punma kholaw ge update gi lokhotcher ke Kukigi Kso gi president oiriba pauza khuf guite meite gi maramda aran besem sarga ngang bagi Kuki singna mahak pu Kuki lan haina title pikre governor na chair lawduna IDP singi tongan ma thaurangi matang da khanakre governor Ajay Kumar Bala na chair lawduna internally displaced person IDP singi oiba lokholiba amadi lokhot kadaba tharang singi matang da chief secretary amadi makok thongba officer sing yauna mifam ama pangthok tuna khanakre Governor Dagi Maruoiba chair lauduna Manipuri Secretariat South Block ki Conference Hall da ngasi pangthokhiba review mifam aduda Chief Secretary PK Singh, Commissioner Home and Ashok Kumar, Secretary Health Sumanta Singh, Commissioner Education is Gyan Prakash, Joint Secretary Machinery R Panmay amadi atay makok thongba officer sing saruyaki. Ngasi gi mifam aduda tongan ba department singi budgetary allocation tongan ba relief camp sing da lariba internally displaced person IDP singi rehabilitation gi matang da lakholiba thabak sing amu hana yengsin ki loinana IDP singbu private sector sing da thabak pi nabagi khudong chaba fanganaba piriba skill development training programs matang su khanaki loinana Ministry of Tourism gi makha da lamdam asigi naha sing maru oina IDP singi damak paikhaliba hunar she Rosegar state asida mapung fana implement taunaba officer sing Governor Ajay Kumar Bala na pautak piki hairi amaramda Assam Rifles ki Director General Lieutenant General because Lakhira na ngasi Imphal ki Ras Bhavan da chatuna Governor Ajay Kumar Bala ga unaduna damdam asida Assam Rifles na lakhotliba thabak thoram singi matangda marik chumna paudam khre hairi Kukigi lan lepkhibadagi santi khara leirabasu awaba mayoknari haibasi kawroidabani Swaran Kumar Manipur political crisis na maram oiraga person rule chanakibadagi sanmilon chawkhat thaurang manglom da changsin mangamdrabasu lamdam sida Kukigi lan lepkhibana santi khara laglabasu mipum khudima awaba mayoknari haina oinam AC da mirep oikraba thingbai jam Swaran Kumar na phongdokre wafam masi artist training cum education and research center Eturek Imphal na sinana lup asigi kunganithoi suba mapok kumnon ga loinana tara suba state level patriotic song competition 2024 da makok mathang takraba singi mana matum yenthokpa amadi Sobita Mongjam na iba isai mayaki lairik langon lang Dagi Lairang Fongbagi thoramda akhanaba mithung oina saruk yaduna phongdokhibani Kwakaithel Moirang Purel Leikai da leiba Dosriali Hall da pangthokhiba thoram aduda Swaran Kumar na hai Manipur gi luraba tanja asida aiba singna kanglu furup khudingmak Chungsin bayaba apunbagi saktam kaidanaba aiba aibi singna athaudang laubiyo Manipur gi mayon asi aiba aibi singi kalamna natana atopana kanba ngamloi haiki athoiba mithung oikhibi leikol gi president Khetri Mayum Subadani na hai aiba leiramdrabadi khunai chawkhotpa ngamloi amadi isai mayek iba leiramdrabadi saijakpasu leiramloi maram aduna khunai asina aiba sing asida afaba makhal gi mayek amadi afaba lairik puthoknaba ithil pihaningi haiki Tharamadu pangthokpagi nunggi oiba warol piraduna Etereki Secretary Okendro Khundong Bamna Hai COVID Laichot Amadi Kuki Lana Maram Oiraga Lamdam Masigi Miam Sufam Nomfam Amata Khangdana Leibaga Loidana Lamdam Masibu Malem the Saktakliba Isai Nongmai Yauna Art and Culture Gilamda Laiba Sing Kokta Khud Hablabani Eterekna Hogalagliba ha Mirol Bu Chumbalambi the Puna Hona Bagaloina Matamisai Bu Awang Batak Tamnaba Afaba Isai Mayek Ihanba Afaba Saipan Ba Amadi Afaba Saisakpa Putokna Bachahi Kudingilam Sida Athoi ahen tanabagi tharam pangthokli seminar workshop pangthokli lairik kaya su puthokli masida lamdam asigi miyamna pukning thogat piu haiki tharam aduga mari lenana haukiba 2024 gi November 14 da pangthokiba Tara Suba State 11 Opal Patriotic Song Competition 2024 da makok mathang takraba kongba laisram laikai dagi thokchom nan khomba kakching dagi Khetri Mayum Rupasia amadi wangkai thambal khong dagi toijam chalamba da Mathang sitna first position, second position amadi third position gi mana piki mari suba position dagi tare suba position laukraba Uchia Lairak Achauba dagi Sagol Sem Krisibani Wangkai Khunau dagi Lingjela Sangbam Kwasipai dagi Ngarianbam Silki amadi Waikong Ningthaunai dagi Thaunaujam Surjita Case amadi certificate pidunai kai khumnaba utki kunganithoi suba mapok kumon thoram aduda Etereki President Sawamna Tharamapu Health Services Manipur gi Statistics Department gi Assistant Director Deben Athokpam na khanaba mithung amadi Western College gi Assistant Professor Konsam Kuldazana Sovita Mongjam gi isai me ki lariki maramda wangangki GOI da NHNK na Warning Toragli India Langana Indo Myanmar border fencing khabagi thabak paikhalaliba amadi free movement regime FMR lauthokiba do yaning daba phongdoktuna NHNK Angmaina Government of India gi mathakta akanba wafam thamlakli
NACN-K gi maiketagi thadorokpa cherol amada India lengana Indo-Myanmar border fencing khabagi thabak paikhalakliba amasung FMR lauthokiba sibu yaningdaba fongdoktuna Ministry of Home Affairs ki mathakta yaningdaba fongdokpaga loinana SOC 1826 ta colonial decision amagi matung ina taunakiba Treaty of Yadabugi matung ina Myanmar amadi India da leiriba Naga miyam gi marakta demarcation tawkhibani nakalani gi maikai da leiriba Naga miyam ngasi fawba amato oina nungsi chanana leirakhibani maram aduna India lengang na border fencing amadi FMR lauthokpagi waref adu handoktrabadi akanba NACN-K amadi JOI gi marakta pamdaba misi mina yawba thodok kaya tholakpa yai haina warning tawrakli Fazin kiba khungak pasing thado u haiduna mafam kaya da paksana khongjang changsin kre Assam Rifles na fakiba 80 gi thomi sing thadora kre Arambai Tengol 80 gi thomi amadi khulngak pasing security force ki kangbuna phaba punbagi thabak chatharapagi mayokta lamda masigi mafam kaya da miyamna khongjang changsin bahau kre ngase ayuk security force ki kangbuna kakchingi Panjau Palungda laiba 80 unit 26 ki miyoi kunga taruk fazin kiba amadi ngase ayuk Kautuktagi security force ki kangmuna khulngak pani haiba miyoi nipan phajinba ka henba thawong adugi mayokta lamda masigi mafam kayada maira paibi singna lambi thingbaga loinana lambi da uwa mai thaduna tongan ba makhalgi khongjang changsin ki ngasi ayu kakchingdagi AR na question na thamlaga phajin khiba Arambai Tengol gi thomi sing ngasi nungthil pung ama makhairom tarakpa aduaida kakching police ka wari sanaraba matungda thadorakre haidi Pausina makha tarduna hai AR na fazin kiba 80 gi miyoi kunga taru adugi manungda chahi sudriba amasung class 10 amadi 11 gi exam thariba maheroi tara yaurambadagi maheroi tara ngasi nungtil thadorakibani hairi loinana thawong adubo pendaba fongdoktuna hojiksu mafam kaya da leptana khongjang chathari editorial column dagi lokocherake khulngakpa amasung 80 gi miyoi sing leptana phagalakpa karigino Double engine hariba BJP lengang na Manipur da lengak sasan tawringai matam mamang chahi 2023 gi May 3 dagi hauna Manipur da Kuki terrorist sing lalandarakuna Manipur gi apunba saktam thugaina bahonarakibani matam duda BJP gi double engine lengang na Kuki terrorist sing na micham miyam da nongmai kapsinduna mihan mipun chatharakpa yum kai kaya tumna mai thaduna manghalakpa drone bombing amadi rocket missile attack fawba chatharaktuna fongna terrorist ki thawong kaya chatharakpa matamda Barat lenga amadi Manipur lenga na makoibu thengnaba ngamdana leirakhibani Manipur gi apunba saktam thugaina bahonarakpa haibasi Barat gi apunba saktam thugaina bahonabaga chamanai maduna Manipur gi saktam kaiba yaroi haiduna Kuki terrorist sing adubu thengnanabagi damakta khulngakpa amadi Arambai Tengol gi thongmi sing mama leiba gi damakta chongthoktuna khulngakpa gi thabak tawrakhibani matamduda Manipur gi lengak sasan tawramba BJP gi lengak na sukarigumba wafam amata haidana khulngakpa amadi Arambai Tengol gi thongmi sing bo dumok saugatuna lakhibani masigi maramdi makhoina nungsiraba masa masagi mayum fawba tungoinaram laga chingkhong chingyada ahing yarektuna khulngakpa gi thabak chathakhiba asi maraiba ki damakta lofam thokpa thodangni haibasi Manipur miyam amasung matamdugi BJP lengakna yakhibani haiba yai tasengba makki di khulngakpa sing amadi Arambai Tengol gi thongmi singna lawriba thodang asi Bharat lengak amadi Manipur lengakna thagat pigadabani amadi yokhat pigadabani haina khali adubu ngasi Manipur da BJP gi lengak ama leirambadu lengak loisingi marakta pukchel khoijen tinadaba maraibak Manipur da Kuki terrorist singna fong nalandarak lava fawba mayoknaba ngamdabadagi ngasidi Manipur miyam kham thengna ware asiguma chairak asida matam amagi mathauna faba maraibak nungsibani haijariba N Biren na CM famdagi resign tawkhibadagi hawjikdi Manipur da PR lakle PR manungda animated suspension thamduna assembly muthatpa tawdana hawjik leiri asiguma PR matam asida khulngakpa amadi Arambai Tengol gi thongmi singi mathakta landa sinduna lepa leitana fagatpagi thabak chatharagliba si karigino haiba wahang amalakli wahang asigi paukhum BJP lenga adugi MLA singna paukhum pifam thu I haina khali loinana leibak miyamna su khulngakpa amadi Arambai Tengol gi thongmi singi damakta pambom tingna lefam thui maramdi Kuki terrorist singna Manipur thugaina balandarakpada Bharat ki masing yamlaba Tengol leina pangthokpam thokpa mathau pangthokhidabani Madubu khulngakpa sing amadi Arambai Tengol gi thongmi sing thoraktuna maraibak Manipur kaibi yaroi haiduna pambom tingna ngak senbagi thodang laukhibadagi ngasi Manipur gi apunba saktam kaiduna leiribani haibasi Bharat lengakna khangpham thui